ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯉꯥꯎꯖꯕꯒꯤ ꯆꯞ ꯆꯥꯔꯕ ꯆꯍꯤ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤꯅ ꯇꯤꯐꯤꯟꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯞꯂꯒ ꯄꯤꯔꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤꯒ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯏꯊꯛ ꯏꯄꯣꯝꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯤ꯫ ꯗꯦꯕꯤꯗꯅ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯕꯤꯔꯛꯄꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯅꯥꯛꯇ ꯐꯝꯂꯒ ꯆꯉꯥꯡ ꯊꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯔꯤ ꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯂꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯅꯪꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯁꯤꯒ ꯀꯩꯁꯨ ꯈꯦꯠꯅꯗꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯗꯤ ꯑꯩꯅꯤ, ꯁꯥꯁꯤꯟꯅꯕ ꯇꯧꯁꯤꯟꯅꯕ ꯌꯥꯎꯗ꯭ꯔꯕ ꯑꯩ꯫ ꯍꯣꯏ, ꯃꯤꯡꯁꯤꯕꯨꯗꯤ ꯃꯩꯇꯩ ꯃꯤꯡ ꯊꯣꯟꯕꯤꯔꯝꯗ꯭ꯔꯦꯀꯣ꯫ ꯑꯦ, ꯃꯤꯡꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯁꯨꯝ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯩꯇꯩ ꯃꯤꯡꯒ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯁꯤꯟꯅꯗꯕ ꯑꯩꯅꯤ ꯍꯥꯏꯗꯧꯅꯤ꯫ ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕ ꯃꯤꯡꯅꯣ? ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯑꯔꯤ ꯑꯅꯧꯁꯤꯜꯂꯝꯗꯥꯏ ꯄꯣꯛꯈꯤ ꯍꯥꯏꯅ ꯑꯔꯤ ꯍꯥꯏꯅ ꯏꯃꯥ ꯕꯕꯥꯅ ꯊꯣꯟꯕꯤꯕꯅꯤ꯫ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ, ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯣꯏꯕꯩ ꯅꯤꯡꯉꯨꯔꯤꯅꯤ꯫ ꯑꯔꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒꯤꯔꯣ ꯑꯩꯉꯣꯟꯗ ꯀꯩ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤꯕꯗꯣ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯔꯝꯂꯒꯅ ꯄꯥꯝꯗꯦ ꯍꯥꯏꯗꯣꯏꯔꯣ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯨꯡꯁꯤ ꯍꯥꯏꯔꯒꯦꯗꯤ ꯂꯦꯞꯄꯤ꯫ ꯑꯗꯨꯗ ꯑꯁꯦꯡꯕꯗꯨꯃ ꯈꯪꯗꯣꯛꯑꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ꯫ ꯋꯥꯔꯤꯁꯨ ꯁꯥꯁꯦ, ꯑꯆꯥꯄꯣꯠꯁꯤꯁꯨ ꯆꯥꯁꯦ꯫ ꯅꯪ ꯌꯦꯡꯉꯒ ꯆꯥꯗ꯭ꯔꯃꯛꯁꯨ ꯄꯨꯛ ꯊꯜꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯀꯅꯥꯁꯨ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯗꯕꯅꯤꯀꯣ꯫ ꯍꯧꯔꯛꯄꯗ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯁꯨꯅꯦ, ꯀꯨꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯀꯥꯏꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯆꯔꯥ ꯍꯦꯟꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯩ ꯃꯍꯥꯎꯗꯨꯗꯤ ꯇꯣꯡꯍꯟꯗꯔꯝꯗꯣꯏ ꯃꯥꯜꯂꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥꯕꯨ ꯍꯣꯠꯅꯕ ꯀꯜꯂꯨ, ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯩꯌꯨ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯎꯕ ꯉꯥꯛꯇ ꯄꯤꯖꯗꯣꯏꯅꯤ꯫ ꯗꯦꯕꯤꯗ ꯑꯣꯏꯅ ꯔꯞ ꯇꯧꯕ ꯃꯑꯣꯡꯗ, ꯑꯩꯅ ꯊꯕꯛꯀ ꯇꯧꯔꯝꯗ꯭ꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯔꯝꯃꯣꯏꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩ ꯃꯥꯟꯕ꯭ꯔꯣ? ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯇꯨꯡꯁꯤꯟꯕ ꯍꯩꯌꯨ ꯍꯥꯏꯁꯤꯗꯤ꯫ ꯁꯥꯎꯅꯨ, ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯁꯥꯎꯕꯤꯗꯦꯗ, ꯑꯩ ꯏꯁꯥꯁꯨ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ꯫ ꯅꯣꯏ ꯊꯕꯛ ꯄꯨꯟꯕ ꯃꯤꯈꯩꯅ ꯅꯪꯅ ꯆꯍꯤ ꯍꯦꯟꯕ ꯑꯉꯥꯡ ꯀꯣꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯇꯧꯗ꯭ꯔꯣ? ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤꯅꯤ꯫ ꯅꯪꯗꯤ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝꯕꯤ? ꯑꯩꯒ ꯋꯥꯈꯜ ꯇꯤꯟꯅꯕ ꯃꯤꯁꯛ ꯊꯤꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯕꯗꯣ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯑꯦ ꯍꯥꯏꯅ ꯈꯨꯝꯃꯤꯅꯤ꯫ ꯄꯥꯎꯈꯨꯝꯗꯨꯗꯤ ꯄꯦꯟꯖꯩꯌꯦ ꯊꯃꯣꯏꯅ꯫ ꯍꯔꯥꯎꯅ ꯈꯨꯕꯥꯛꯀ ꯈꯨꯔꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯔꯤꯅ ꯆꯍꯤ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯍꯟꯕ ꯅꯨꯄꯥ ꯀꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ꯫ ꯍꯥꯏꯔꯛꯄꯒꯤꯗꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯥꯕꯤꯗꯕꯨ ꯄꯥꯈꯪꯅ ꯀꯣꯏꯒꯦ ꯍꯥꯏꯗꯕ ꯍꯧꯅꯗꯦꯗ꯫ ꯄꯥꯈꯪꯗ ꯅꯠꯇꯦ, ꯅꯨꯄꯤ ꯊꯤꯔꯕ ꯑꯣꯐꯤꯁꯥꯔ ꯐꯥꯎ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯏꯅꯤ꯫ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯑꯣꯏꯒꯦꯔꯥ ꯑꯄꯥꯝꯕ ꯃꯤꯠꯌꯦꯡ ꯑꯣꯏꯒꯦꯔꯥ, ꯌꯦꯡꯉꯛꯏꯕ ꯃꯤꯁꯛꯇꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯨꯅꯁꯨꯅꯦ, ꯑꯩꯅ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯇꯅ ꯇꯣꯛꯑꯦ꯫ ꯊꯧꯅꯥꯗꯣ ꯄꯥꯝꯃꯨꯏꯌꯦ, ꯊꯝꯖꯤꯜꯂꯨ꯫ ꯌꯥꯗꯧꯕ ꯑꯩꯅ ꯌꯥꯗ꯭ꯔꯤꯁꯤꯗꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯣ ꯑꯥꯔꯕꯤꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄꯗ ꯌꯥꯝ ꯌꯥꯎꯔꯛꯑꯦ꯫ ꯃꯥ ꯎꯔꯒ ꯑꯩꯅ ꯏꯊꯟꯇ ꯈꯟꯈꯤ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤ ꯅꯨꯡꯇꯤꯒꯤ ꯎꯔꯁꯤ ꯐꯥꯎ ꯑꯗꯨꯝ ꯄꯥꯝꯕ ꯐꯥꯎꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ꯫ ꯃꯈꯥꯗꯤ ꯉꯁꯤ ꯅꯪꯒ ꯎꯅꯕꯁꯦ ꯍꯌꯦꯡꯁꯨ ꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯣꯏ ꯃꯥꯜꯂꯦ꯫ ꯏꯁ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯗ꯫ ꯑꯗꯩ ꯕ꯭ꯔꯣ ꯂꯥꯛꯄꯅ ꯃꯥꯒꯤ IG ꯔꯤꯜ ꯁꯦꯝꯕꯤꯗꯨꯒ ꯀꯣꯜ ꯑꯗꯨꯝ ꯄꯥꯏꯅꯔꯒ ꯂꯩꯕꯗꯣ ꯀꯩꯒꯤꯅꯣꯅ ꯈꯜꯂꯨ꯫ ꯑꯁꯤꯁꯨ ꯅꯪꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯨ ꯃꯇꯧ tamba ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯅꯥ ꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯁꯦ ꯀꯣꯜ ꯑꯗꯨꯝ ꯄꯥꯏꯍꯜꯂ ꯊꯝꯃꯤꯁꯤꯅꯤ꯫ ꯑꯁꯤꯗꯤ ꯅꯪꯗ ꯅꯠꯇꯦꯗ, ꯑꯩꯁꯨ ꯀꯣꯜ ꯄꯥꯏꯔꯒ ꯂꯩꯔꯒꯅ ꯍꯦꯟꯅ ꯊꯕꯛ ꯌꯥꯡꯅ ꯇꯧꯁꯤꯟꯕ ꯉꯝꯃꯤ꯫ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ, ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯗ ꯂꯩꯌꯦ ꯀꯥꯏꯅ ꯀꯣꯜ ꯄꯥꯏꯗꯕꯗꯣ ꯏꯁꯥꯁꯦ ꯂꯩꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯅꯨꯡꯁꯤ ꯂꯩꯅꯥꯅꯤ, ꯏꯕꯥꯅꯤꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯉꯦꯀꯣ꯫ ꯆꯥꯁꯤꯜꯂꯨ꯫ ꯅꯪꯅ ꯆꯥꯁꯤꯜꯂꯨꯗ ꯍꯥꯏ, ꯅꯁꯥꯗꯤ ꯁꯨꯡꯆꯥ ꯆꯥꯗꯦ꯫ ꯑꯩꯁꯨ ꯄꯨꯛ ꯏꯊꯟ ꯊꯥꯡꯒꯠꯂꯤꯅꯤ꯫ ꯀꯩꯒꯤ? ꯌꯨꯝꯗꯩ ꯆꯥꯛ ꯆꯥꯁꯤꯜꯂꯛꯄ꯭ꯔꯣ? ꯏꯃꯥꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯈꯟꯗꯅꯅꯦ ꯅꯪꯅꯕ ꯊꯣꯡꯕꯤꯔꯝꯕ꯫ ꯆꯥꯔꯣꯅ ꯊꯤꯔꯝꯕ ꯁꯔꯨꯛꯇꯣ ꯏꯁꯥꯁꯦ ꯏꯊꯛ ꯊꯛꯀꯠꯄꯅ ꯆꯥꯕ ꯌꯥꯔꯛꯇꯦ꯫ ꯁꯣꯏꯗ꯭ꯔꯦꯗꯣ ꯍꯣꯔꯦꯟꯗꯤ ꯌꯨꯝ ꯌꯧꯕꯒ ꯂꯥꯝꯃꯛꯄ꯫ ꯂꯝꯕꯤꯗ ꯈꯥꯝꯃꯒ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯅꯤꯗ꯫ ꯑꯔꯤꯅ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯗꯦꯕꯤꯗꯅ ꯀꯩꯒꯤ? ꯍꯣꯔꯦꯟ ꯂꯥꯝꯃꯛꯀꯅꯤꯅ ꯍꯥꯏꯗꯨꯗꯤ, ꯑꯩꯅ ꯂꯩꯕꯁꯨ ꯆꯥꯕ ꯌꯥꯏꯅ꯫ ꯗꯦꯕꯤꯗ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯣꯍꯣ, ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯂꯥꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯅꯪꯕꯨꯅꯤ꯫ ꯑꯆꯥꯄꯣꯠꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯑꯣꯏꯅ ꯂꯩꯕꯤꯔꯝꯒꯦ꯫ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯧꯔꯣ ꯍꯥꯏꯔꯣ? ꯍꯣꯏ, ꯇꯨꯡꯁꯜꯂꯨ꯫ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕ ꯑꯣꯏꯔꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯑꯩꯁꯦ ꯌꯣꯛꯄꯤꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯟꯅꯕ ꯑꯅꯤꯁꯨ
ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ. ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡꯕꯨ ꯍꯟꯊꯅ ꯌꯦꯡꯒꯦ ꯈꯟꯈꯤꯗꯤ. ꯅꯪꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯈꯤꯗꯧꯔꯤ. ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯏꯃꯥꯅ ꯆꯥꯎꯕ ꯄꯤꯛꯄ ꯇꯣꯉꯥꯜꯂꯒ ꯌꯨꯝꯗꯤ ꯆꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯃ ꯁꯥꯕꯤꯔꯦ. ꯋꯥꯔꯤꯁꯤꯡꯁꯦ ꯃꯔꯤ ꯏꯁꯝ ꯁꯝꯅꯗ꯭ꯔꯦꯗ. ꯁꯝꯅꯩꯌꯦ. ꯑꯩ ꯍꯥꯏꯒꯦ, ꯅꯪ ꯚꯥꯞ ꯇꯥꯅꯕ. ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯍꯩꯕ ꯌꯥꯝ ꯐꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯏꯁꯥꯅ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯌꯨꯝ ꯑꯃ ꯁꯥꯗꯧꯅꯤ ꯍꯥꯏꯕꯒꯤ ꯇꯦꯟꯁꯟ ꯂꯩꯇꯦ ꯍꯥꯏꯕ. ꯂꯨꯍꯣꯡꯕ ꯍꯥꯏꯔ ꯏꯁꯥꯒꯤ ꯁꯦꯚꯤꯡꯁꯤꯅ ꯑꯣꯄꯥꯔ ꯑꯃ ꯀꯣꯟꯅ ꯀꯩꯁꯤꯟꯒꯅꯤ. ꯑꯔꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯌꯦꯠꯅꯤꯡꯂꯨꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕꯁꯨ ꯈꯨꯝꯂꯛꯂꯤ. ꯂꯨꯍꯣꯡꯕꯗꯨꯅ ꯂꯣꯏꯕ ꯅꯠꯇꯦꯗ. ꯃꯥꯅ ꯍꯧꯒꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ. ꯅꯪ ꯍꯥꯏꯁꯦ ꯑꯉꯥꯡꯒ ꯌꯧꯔꯛꯄꯩ ꯃꯇꯥꯡ ꯅꯠꯇ꯭ꯔꯣ? ꯁꯨꯝ ꯍꯥꯏꯕꯅꯤ. ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯤꯗꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ. ꯑꯩ ꯅꯪꯅ ꯍꯥꯏꯗꯣ ꯂꯧꯁꯤꯟꯕ ꯉꯝꯃꯤ. ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯂꯦꯛꯁꯤꯟꯕ ꯇꯝꯃꯒꯦ. ꯄꯣꯛꯂꯛꯇꯣꯏꯕ ꯏꯆꯥꯒꯤ ꯈꯜꯂꯒ. ꯇꯞꯅ ꯉꯥꯡꯉꯨ. ꯏꯕꯥꯅꯤ ꯋꯥꯔꯤꯁꯦ ꯃꯤꯅ ꯃꯔꯛꯇꯩ ꯇꯥꯔꯒ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ. ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯇꯨꯡꯁꯤꯟꯕ ꯍꯧꯔꯒꯦꯀꯣ. ꯑꯩꯅ ꯆꯍꯤ ꯍꯟꯕꯩ ꯑꯦꯗꯚꯥꯏꯁ ꯄꯤꯕꯅꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ? ꯆꯍꯤ 2 ꯈꯛ ꯍꯟꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯅꯨ. ꯍꯦꯛꯇ ꯍꯥꯏꯌꯨ. ꯇꯥꯔꯒꯦꯅ ꯉꯥꯏꯔꯕꯅꯤ. ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯕ ꯌꯥꯎꯔꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ. ꯃꯤ ꯑꯝꯇ ꯌꯥꯎꯍꯟꯗꯕꯤꯗ. ꯏꯕꯥꯅꯤ ꯁꯥꯎꯅꯕꯕꯨ ꯃꯤ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ? ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯈꯔ ꯁꯥꯎꯕꯒ ꯃꯃꯥꯟꯅꯕ ꯍꯨꯞꯄꯒ ꯊꯦꯝꯅꯕ ꯍꯣꯠꯅꯅꯩꯅꯦ. ꯑꯗꯨ ꯑꯗꯥ ꯌꯥꯝ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯋꯔ ꯄ꯭ꯔꯥꯏꯃꯔꯤ ꯇꯝꯕ ꯃꯇꯝꯗ ꯂꯣꯏꯈ꯭ꯔꯕ ꯊꯕꯛꯅꯤꯗ. ꯅꯔꯣꯜ ꯐꯥꯎ ꯁꯨꯅ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯍꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯀꯣꯏꯔꯛꯏꯔꯣ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ. ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯇ ꯇꯧꯕ ꯊꯕꯛꯇꯨꯅꯦ ꯍꯥꯏꯕ. ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯑꯣꯏꯔꯤꯁꯤꯗꯤ. ꯆꯨꯝꯃꯤꯅꯦ. ꯅꯍꯥꯟ ꯗꯤꯂꯤꯞꯀꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯕꯗꯣ ꯁꯥꯎꯅꯩ ꯍꯥꯏꯕ꯭ꯔꯥ? ꯁꯣꯃꯦꯟꯅꯦ ꯕꯤꯖꯣꯏꯅꯦ ꯃꯌꯨꯝꯗ ꯕꯥꯔꯇꯣꯟ ꯄꯤꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯨꯔꯒ ꯐꯣꯅꯣ ꯐꯥꯡꯉꯣꯅ ꯄꯥꯎ ꯄꯤꯔꯨꯏꯅꯦ ꯍꯥꯏꯀꯣ. ꯑꯗꯨꯅꯤ. ꯑꯩꯗꯤ ꯑꯗꯨꯝꯕꯗꯤ ꯇꯧꯕꯤꯔꯣꯏꯗ. ꯃꯤꯅ ꯁꯦꯝꯃꯒ ꯀꯣꯏꯅꯈꯤꯕꯁꯨ ꯅꯠꯇꯦ. ꯏꯁꯥꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯒ ꯄꯥꯝꯖꯈꯤꯕꯅꯤ. ꯅꯪꯅ ꯑꯩ ꯎꯏ ꯍꯥꯏꯗꯣ ꯀꯥꯏꯗꯅꯣ? ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯃꯥꯜꯂꯤ. ꯑꯣꯚꯔꯕ꯭ꯔꯤꯖ ꯊꯧꯗꯔꯛꯄꯗ ꯎꯔꯤꯅꯤ. ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅ ꯀꯃꯥꯏꯅ ꯊꯤꯔꯛꯏꯕ? ꯍꯦꯛ ꯎꯕꯗ ꯄꯥꯝꯃꯦ. ꯑꯗꯨꯗꯩꯗꯤ ꯑꯣꯐꯤꯁꯇꯩ ꯊꯕꯛ ꯋꯥꯅ ꯇꯧꯔꯨꯕꯅꯤꯒ ꯀꯥꯎꯕ ꯃꯈꯩ ꯅꯪꯅ ꯇꯨꯡꯏꯟꯅꯔꯦ. ꯅꯪ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯣꯏ ꯅꯥꯀꯟꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯩ ꯅꯪꯒꯤ ꯃꯤꯡꯒ ꯌꯨꯝꯅꯥꯛꯀ ꯍꯪꯉꯤꯅꯤ. ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤꯅ ꯅꯪꯁꯦ. ꯗꯨꯀꯥꯟ ꯐꯝꯕꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯁꯨ ꯐꯠ ꯁꯔꯆ ꯇꯧꯕꯅꯤ. ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯣꯡꯊꯣꯔꯛꯑꯦ. ꯑꯗꯩ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯕꯅꯤ. ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯤꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯜ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯕ. ꯅꯪꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯋꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯅꯁꯨ ꯅꯉꯣꯟꯗ ꯀꯣꯏꯒꯦꯅ ꯇꯥꯟꯅꯕ꯭ꯔꯣ? ꯇꯥꯟꯅꯗꯦꯗ, ꯁꯨꯝ ꯆꯝꯅ ꯇꯤꯟꯅꯕꯅꯤ. ꯑꯇꯩ ꯃꯌꯥꯝꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯗꯤ ꯐꯖꯗꯦꯅ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯗꯥ ꯃꯁꯛ ꯐꯖꯕꯁꯨ ꯑꯣꯏꯔꯝꯃꯤꯔꯕ? ꯏꯁ ꯑꯩꯅ ꯍꯟꯕꯗ ꯐꯅ ꯑꯗꯨꯝ ꯄꯛꯆꯩ. ꯗꯥ ꯑꯣꯏꯅ ꯀꯧꯔꯣ. ꯍꯩꯅꯗꯦꯀꯣ, ꯆꯍꯤꯁꯨ ꯑꯩꯅ ꯍꯜꯂꯤ. ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏꯁꯨ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯒꯤ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯄ ꯀꯥꯏꯅ. ꯑꯩ ꯑꯃꯧꯅꯤ. ꯍꯌꯦꯡꯋꯥꯏꯒꯤ ꯍꯧꯖꯤꯛꯇꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯁꯤꯟꯒꯗꯕꯅꯤ. ꯅꯪ ꯗꯥꯅ ꯍꯥꯏꯁꯦ ꯊꯥꯖꯧꯅꯦ. ꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯅꯉꯣꯟꯗ ꯀꯥꯟꯅꯔꯛꯀꯗꯣꯏꯅꯤ. ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯝ ꯑꯑꯣꯟꯕ ꯂꯥꯛꯆꯁꯅꯤ. ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯇꯧꯒꯅꯨ. ꯍꯣꯏꯗ, ꯀꯧꯅꯤꯡꯉꯝꯃꯣꯏ. ꯀꯧꯔꯅꯨ ꯌꯥꯔꯦ. ꯑꯔꯤꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯃꯤꯡꯒꯧ ꯈꯨꯗꯤꯡ ꯃꯇꯥꯡ ꯃꯇꯝ ꯂꯣꯏꯅ ꯂꯩꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯩ ꯀꯣꯏꯅꯕꯁꯨ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗꯤ ꯀꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ. ꯑꯗꯒꯤ ꯂꯧꯕꯤꯗ꯭ꯔꯤꯕ ꯅꯨꯄꯥꯒꯤ ꯃꯃꯥꯗꯨꯗ ꯏꯅꯦꯝꯄꯣꯛ ꯀꯥꯏꯅꯒ ꯍꯦꯛ ꯀꯧꯁꯤꯟꯕ. ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗꯅꯦ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ. ꯑꯗꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯀꯣꯏꯅꯗꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯂꯤꯗꯣ. ꯊꯨꯡꯅꯈ꯭ꯔꯗꯤ ꯐꯩꯗꯣ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯀꯥꯏꯅꯔ ꯃꯇꯨꯡ ꯑꯣꯏꯔꯣ ꯑꯃꯨꯛꯇ 3 ꯀꯣꯏꯕ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛꯇꯨꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯡꯒꯧ ꯀꯧꯁꯤꯜꯂꯗꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯅꯥꯗꯅꯣ ꯁꯣꯛꯏꯁꯦ? ꯅꯨꯄꯤꯗꯨꯅꯤ. ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯗꯨꯒꯤ ꯃꯄꯣꯛꯇꯣ ꯑꯩꯅ ꯄꯣꯛꯂꯨꯕꯅꯤꯅ ꯑꯩꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯎꯕ. ꯂꯥꯞꯅ ꯃꯔꯤ ꯂꯩꯅꯕ ꯃꯥꯟꯗ꯭ꯔꯣ ꯃꯤꯡꯒ ꯀꯧꯅꯕꯁꯤꯗꯤ? ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯅꯉꯣꯟꯗ ꯃꯤꯡ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯀꯧꯈꯤꯕꯗꯤ ꯌꯥꯎꯗꯦꯗꯅ. ꯅꯪ ꯍꯥꯏꯗꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯁꯥꯎꯔꯅꯨꯕꯁꯦ. ꯁꯨꯝ ꯅꯪ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯃꯤꯡꯒꯤ ꯋꯥꯕꯨ ꯀꯩꯝ ꯀꯧꯗ꯭ꯔꯁꯨꯅꯦ ꯑꯩꯗ ꯅꯨꯡꯁꯤꯕꯤꯌꯨ. ꯑꯁꯤꯈꯛꯅꯦ ꯑꯩꯅ ꯄꯥꯝꯕ. ꯊꯦꯝꯕꯤꯅꯨ ꯀꯩꯁꯨ. ꯑꯃꯨꯛꯇ ꯎꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏꯀꯣ. ꯈꯠꯅꯕꯅ ꯅꯪꯅ ꯍꯧꯔꯒ ꯊꯦꯝꯕꯁꯨ ꯑꯩꯅ ꯊꯦꯝꯃꯤꯁꯤꯗꯤ. ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯅꯦ. ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤ ꯅꯨꯡꯁꯤ ꯁꯛꯇꯥ ꯇꯥꯗ꯭ꯔꯣ? ꯍꯣꯏ ꯇꯥꯏ.
Sigi mai thong se adum ningsing nang nungshibada ngawradawni aisune nangi mai thong yengaga nungshibada ngawrini ngahaktang oina jaringai duda pakhangdugi phone do hauna khinglakpagi khonjel duda ani do ingak ngakni yengne kanano save tawdini thabakira paikhatle yengo emergency orambase nupi duna highway matung inna call do receive tawi atay amta oiramdre lakpagi angang na wadu oirami hek paikhatpaga isaw lang na ningang leido dadebe ayam sawningi ko kana ari so nupi makhol taba duda chingnana loudspeaker thau aine lakpagi nupi baby noina manabado ayam sawningi mane thorakpaga aina hatodamne ma ai number sidi kai de loino huranba duna pairamba phone do engonda pirambani aduda save tawrami darbi da call do bani magi di chatte ai kon tor ge agadra noi sing se chamane ai se sawning man bana isa se lepham khangdrabani ari na kandagi tapna kaidawrage phasana hangbiyu kaidawrage kaidawu yaroge ichel na suk sawrisibo ngai khokwa akhoi ta chon halakpai makhon tai thangnabagi da ayam ta chaki aduga tawrage hoi ai ari su khangning na kaidawu yawarjano nupi sina suk yam sawrisina David na pau khompirak tringe save tawdaba number amadagi amuk call laksili nupi du da haifed yenglaga receive tawi lakpa sor phuina holaga bro nang kai lege nang oire hojikta nang nupi su call tawramba da ngaire aine training loidaba yumda thoraga ne nupi dong ka chenchin basur kai tawrage do hana hayu changkibada su ngaire ho mangonda ne ai phone do payo haina lona pirambani aduga hana save tawkiba imanabi khuding message pu thajinbo call bu tawsinbo aduga aina hapta amda shuti leibada yumda call tawda khai mangonda tawraga mane ngonde sholangi kana di save tawrage as class pulak pasu yaure ini macha adai akhoi lekai gi chilkhar adu nang hana mangonda haidro loin haini mi ini macha da europadagi akhoi yumde aisi nupi angang da karan yam tarabra haina hangaini fazana wari sadokpa mathau tai ko nangido ma waiting takre em torke ko amung nupi to baga wari sai ni show torka doini ai ngai ko ngai ko ga iba nang hodi thamki banal ya bane ani se makhoi ni do khangna ba kyam kuirage yam kana kuida bani do koi bi chat padagi mabung na ukre hanjin banga maroi na haiba dai chen krin namana bai mi changdi changnu ko aseng bai ma to panupi koirambro koi de da kanam ta su pami ko bai de real sembis na karum de koi krino khangaude akoi chu ngai ni nau na koi narak paga nungsinaba matam iphang phangauda bagi khambanaba male ani do haina lakpado amu call tawsilakpadu da amuk paikhatli ai nupi conference pirake payu ko kalakano baby sumachin kalai huranba nang kana da mukai haramino ba bro yauri kai no ne bro nang ga wari sanar nem ta hayu baby na marak thatlaga noi masa kan khanai ba bro amtadi khumuda ai ga wari sanaram bani nang na thamki ba gai kan kana da na call tawrapagi list to screenshot thabiraki to adu idi khangi da na nupi ngak tagi number bu humpu hina save tawine masi am ngam nupa ne adu ai imanabi adai mari mata ngak da nemi kari no nangbo nang na aise chahi ma pung pha tringai da chen khai chelam adu ga naro da ha dai nupi ga ler madine nang na tai jaroi dam ni na kai de adu pa nupi no ai gi di nang khak ni kera kana hayu gi nangbo training nen toi do hek ya ba ga tan ja phang ba ga phone tor ka ni suk taw tor atopa kana ga bu wari sai no ai phone lo na pai ba khuding pha ba gi somda sajai phangi si nangi khonjel da bu dara di khana aki tu jung thadok le ha basi nang khangdre aina u da bani na ne loi haijalo nang na pa mi se aina training lo shin da bi yum tholak pa du na tro ha David tumin le ram badagi bro adu di lo shin khoi adu gwa na ngai raga ma suni ai u dre na college ka na ga bulaga le ram do no khang manate ho ai di ne chelu rabi ne ha ba mi lo in khang bani chelu du na bo hena phare khan ba mi na di nungai ram de ba ai su college kai se tok tho hai bra ha tok tho ra ba to ni ai su training se to ge adu ga yum thor ge ba thor ani nang ngai ram ge ba nungai ni dana noi ani gi mong se di aroi bi da khamban na re phajana ai no ama su college tamba luishilo ama su training lo ra ga yum da thor ai ne mafam si da ga leiri se
ꯈꯣꯡ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯇꯥꯟꯖꯥ ꯐꯪꯕꯒ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯃꯥꯒꯤ ꯃꯔꯩꯒ ꯏꯁꯧꯒꯅ ꯂꯥꯟꯗꯥꯔꯛꯄ ꯍꯧꯗꯣꯏꯅꯤ ꯅꯪꯁꯨ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯉꯁꯤꯅ ꯀꯅꯥꯒ ꯀꯩ ꯆꯥꯔꯛꯄ ꯍꯥꯏꯅ ꯍꯧꯗ꯭ꯔꯣ ꯍꯪꯗꯗꯤ ꯀꯩꯅꯣ ꯆꯦꯛꯁꯤꯜꯂꯤꯅꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯅꯪꯀꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ ꯑꯍꯟ ꯅꯪꯁꯨ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯅꯣꯛꯂꯝꯕ ꯑꯔꯤꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯤ ꯃꯈꯣꯟ ꯇꯥꯏꯅꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯩꯁꯨ ꯇꯥꯏꯅꯦ ꯃꯈꯣꯜꯗꯣ ꯑꯣ ꯍꯧꯖꯤꯛ ꯇꯥꯔꯤꯗꯣ ꯑꯩ ꯅꯨꯄꯤ ꯃꯈꯣꯜꯅꯤ ꯑꯍꯥꯟꯕ ꯗꯦꯠ ꯂꯥꯛꯄꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯀꯣꯜ ꯂꯥꯛꯁꯤꯟꯕꯁꯤ ꯃꯥꯁꯨ ꯇꯥꯍꯟꯕꯅꯤ ꯋꯥ ꯅꯩꯔꯝꯃꯦꯍꯦ ꯕ꯭ꯔꯣ ꯗꯥ ꯗꯦꯕꯦ ꯆꯤꯆꯦꯒ ꯐꯖꯅ ꯎꯅꯖꯔꯣ ꯑꯩꯗꯤ ꯑꯣꯐꯤꯁꯇ ꯂꯩꯕꯩ ꯅꯤꯡꯉꯨꯔꯦ ꯍꯣꯏꯅꯦ ꯕ꯭ꯔꯣ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯣ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯀꯣꯏꯔꯨꯁꯦꯅ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯐꯝꯃꯤ ꯑꯩꯗꯤ ꯅꯣꯡꯇ ꯄꯨꯕꯤꯗꯦ ꯍꯤ ꯇꯣꯡꯅꯤꯡꯉꯦ ꯐꯅꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯊꯣꯔꯛꯄꯒ ꯄꯨꯕꯤꯒꯦ ꯐꯖꯕ ꯁꯥꯗ꯭ꯔꯁꯨ ꯍꯤ ꯍꯣꯟꯕꯤ ꯐꯥꯎꯗꯤ ꯁꯥꯍꯟꯕ ꯉꯝꯅꯤ ꯔꯤꯜꯁꯀ ꯅꯝꯃꯨꯁꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯁꯩ ꯐꯖꯕ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂ ꯊꯝꯃꯝꯃꯨ ꯕꯦꯕꯤ ꯁꯥꯎꯕ ꯐꯔꯗꯨꯅ ꯗꯥ ꯗꯦꯕꯤꯠ ꯑꯩꯈꯣꯏ ꯊꯝꯃꯒꯦꯀꯣ ꯆꯤꯆꯦ ꯅꯕꯥꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯗꯦꯕꯤꯠ ꯃꯥꯏ ꯅꯨꯄꯤꯗ ꯌꯦꯡꯉꯒ ꯑꯉꯥꯡꯁꯤ ꯊꯝꯃꯒꯦ ꯍꯥꯏꯅꯦ ꯅꯪꯁꯨ ꯋꯥ ꯑꯃ ꯍꯥꯏꯌꯨꯗꯅ ꯕꯦꯕꯤ ꯑꯩꯒꯤ ꯋꯥꯗꯤ ꯆꯦꯛꯁꯤꯜꯂꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯊꯥꯒꯠꯂꯤꯕꯅꯤ ꯍꯣꯏ ꯆꯦꯅ ꯑꯩ ꯑꯄꯥꯝꯕꯁꯦ ꯈꯪꯕꯤ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯀꯩꯝ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦ ꯌꯥꯔꯦ ꯊꯝꯃꯁꯤ ꯃꯤꯁꯨ ꯎꯅꯖꯔꯁꯅꯨ ꯏꯕꯥꯅꯤ ꯔꯤल्सꯀꯤ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯇꯟꯖꯥ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯁꯤꯗ ꯁꯥꯎꯔꯁꯤ ꯍꯣꯏ ꯁꯥꯔꯁꯤ ꯕ꯭ꯔꯣ ꯑꯔꯤꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯊꯝꯃꯤ ꯌꯥꯕꯤꯅꯤ ꯑꯅꯤꯁꯦ ꯑꯃꯅ ꯆꯤꯆꯦ ꯀꯧꯔꯝꯃꯤ ꯑꯃꯅ ꯑꯔꯤ ꯀꯥꯏꯅ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯅꯤꯁꯦ ꯀꯧꯔ ꯃꯥꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯤꯡꯒꯧ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯑꯔꯤ ꯀꯧꯒꯅꯨ ꯆꯤꯆꯦ ꯀꯧ ꯀꯥꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯒꯗ꯭ꯔꯣ ꯏꯃꯥꯟꯅꯕꯅ ꯀꯣꯏꯕ ꯅꯨꯄꯤꯅꯤ ꯆꯤꯆꯦ ꯀꯧꯔꯣꯏ ꯃꯤꯡ ꯀꯧꯅꯤꯅ ꯅꯍꯥꯟꯋꯥꯏꯗꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯀꯧꯖꯔꯁꯅꯨ ꯑꯩꯉꯣꯟꯗ ꯗꯥ ꯍꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯀꯧꯗꯣꯏꯕ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯦ ꯋꯥꯔꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯕꯅꯤ ꯀꯥꯟꯗꯦꯁꯦ ꯍꯤ ꯇꯣꯡꯉꯨꯁꯤ ꯂꯥꯛꯑꯣ ꯐꯨꯝꯗꯤ ꯃꯔꯛꯇꯒ ꯈꯨꯠ ꯁꯝꯅꯔ ꯆꯠꯂꯨꯁꯤ ꯑꯗꯣ ꯔꯤल्ꯁ ꯅꯝꯁꯦ ꯀꯥꯏꯗꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯑꯩꯁꯨ ꯍꯩꯅꯗꯦꯗ ꯐꯣꯇꯣ ꯐꯥꯎꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯃꯗꯤ ꯅꯝꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯗꯣꯛ ꯒꯦꯠꯀꯤ ꯃꯇꯧꯒꯨꯝ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯣꯟꯗ ꯂꯥꯎꯅꯈꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯀꯥꯎꯔ ꯃꯥꯜꯂꯦ ꯁꯥꯎꯅꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯤꯁ ꯇꯧꯕꯩ ꯇꯧꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯗꯗꯥꯅ ꯂꯩꯔꯤꯗꯣ ꯑꯍꯥꯎꯕ ꯄꯤꯖꯗ꯭ꯔꯣ ꯀꯥꯏꯗꯩ ꯄꯤꯖꯕꯅꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯏꯔ ꯁꯨꯛꯍꯥꯎ ꯍꯥꯎꯇ꯭ꯔꯦ ꯌꯨꯝꯗ ꯊꯣꯡꯕ ꯅꯍꯥꯟꯋꯥꯏ ꯆꯥꯈꯤꯗꯕ ꯀꯥꯡꯁꯣꯏꯗꯣ ꯑꯗꯨꯐꯥꯎ ꯃꯤꯁ ꯇꯧꯔꯤꯕꯅꯤ ꯀꯣ ꯑꯩꯅ ꯄꯤꯈꯤꯕ ꯉꯥꯔꯤ ꯑꯆꯥꯔꯗꯨꯗꯤ ꯂꯣꯏꯈ꯭ꯔꯕꯣ ꯈꯔ ꯂꯩꯔꯤꯌꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯁꯤꯗ ꯂꯩꯃꯤꯟꯅꯩꯕ ꯃꯌꯥꯝꯁꯤꯒꯅꯦ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩꯕ ꯑꯁꯤꯅ ꯆꯥꯛ ꯈꯔ ꯌꯣꯠꯄ ꯌꯥꯔꯤꯅꯦ ꯕꯦꯕꯤ ꯀꯣꯆꯤ ꯊꯥꯡꯕ ꯍꯧꯔꯛꯏ ꯏꯃꯥꯟꯅꯕꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯆꯥꯕꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯏ ꯃꯊꯛꯇ ꯅꯣꯡꯇꯁꯨ ꯀꯧꯅꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧ ꯄꯤꯖꯗꯣꯏꯕ ꯅꯣꯏ ꯑꯗꯨꯗ ꯂꯩꯕ ꯅꯃꯥꯟꯅꯕꯈꯩꯗꯤ ꯃꯌꯨꯝꯗꯩ ꯑꯍꯥꯎꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯣ ꯊꯕꯛꯀꯤ ꯄꯩꯁꯥ ꯅꯝꯈꯤꯗꯅ ꯄꯠ ꯇꯠꯄ ꯏꯃꯨꯡꯗꯩ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯃꯈꯣꯏꯗꯤ ꯄꯨꯔꯛꯇꯦ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯨꯔꯛꯄꯁꯨ ꯌꯥꯎꯏ ꯃꯤꯉꯣꯟꯗ ꯄꯤꯖꯕꯒꯤꯗꯤ ꯄꯥꯝꯃꯨꯔꯨꯅꯨ ꯋꯥꯠꯂꯁꯨ ꯑꯩꯅ ꯊꯥꯔꯛꯀꯅꯤ ꯌꯨꯝꯗꯩ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯆꯠꯄꯩ ꯄꯩꯁꯥ ꯂꯧꯔꯤꯁꯦ ꯇꯨꯡꯁꯤꯜꯂꯤꯅꯤ ꯗꯗꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯅ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞꯁꯤꯗ ꯂꯥꯛꯅꯤꯡꯕ ꯐꯥꯎꯏ ꯑꯩꯁꯨ ꯗꯗꯥ ꯃꯤꯁ ꯇꯧꯕ ꯌꯥꯝ ꯌꯥꯎꯏ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯁꯨ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯌꯥꯝꯕ ꯃꯇꯝꯗꯅꯤ ꯃꯤꯒꯤꯅ ꯖꯨꯔꯥ ꯖꯨꯔꯥꯅꯤ ꯆꯠꯂꯤꯕ ꯑꯩꯒꯤꯅ ꯏꯕꯨꯡꯁꯤꯡꯁꯤꯅ ꯁꯤꯟꯅꯗꯅ ꯑꯗꯨꯝ ꯊꯤꯜꯂꯤꯅꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯅꯨꯄꯥ ꯃꯈꯜ ꯁꯤꯜꯂ ꯇꯣꯡꯉꯦꯅ ꯍꯥꯏꯖꯔꯝꯁꯅꯤ ꯏꯕꯨꯡꯅꯦ ꯍꯥꯏꯕ ꯂꯣꯏ ꯈꯪꯕꯅꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩ ꯆꯦꯜꯂꯤ ꯈꯪꯗꯕ ꯑꯝꯇ ꯌꯥꯎꯗꯦꯅ ꯅꯪꯒꯤ ꯑꯁꯨꯝꯕ ꯋꯥꯍꯩꯁꯤꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄꯒꯤ ꯑꯋꯥꯕꯒ ꯑꯝꯇ ꯄꯣꯛꯄꯤꯗꯦ ꯑꯦꯅꯔꯖꯤꯁꯦ ꯍꯥꯏ ꯂꯦꯚꯦꯜꯗꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯅꯪ ꯌꯨꯝ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯣꯏꯕ ꯄꯨꯕꯤꯒꯗꯕ ꯄꯨꯊꯗꯣꯏꯅꯤ ꯅꯪꯒ ꯀꯣꯏꯕ ꯆꯠꯂꯒꯅꯦ ꯔꯤल्ꯁ ꯃꯌꯥꯝ ꯅꯝꯊꯒꯦꯅ ꯉꯥꯏꯔꯤꯅꯤ ꯑꯗꯨꯗꯤ ꯇꯣꯂꯣꯞ ꯐꯪꯕꯒ ꯐꯣꯟ ꯈꯔ ꯇꯥꯡꯕ ꯑꯃ ꯂꯩꯔꯁꯤꯀꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯔꯤल्ꯁ ꯅꯝꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯤꯅꯤ ꯍꯣꯏꯗ ꯑꯩ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂꯨ ꯑꯩꯅ ꯉꯝꯗꯧꯕ ꯑꯣꯏꯔꯗꯤꯅꯦ ꯐꯠ ꯍꯦꯛꯇ ꯂꯩꯊꯔꯗꯝꯅꯤ ꯇꯣꯂꯣꯞ ꯆꯥꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯔꯒ ꯅꯣꯏ ꯌꯨꯝꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯔꯤꯒꯦ ꯕꯦꯕꯤꯁꯨ ꯏꯄꯪ ꯄꯪꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯍꯣꯡꯕ ꯌꯥꯗꯦꯅꯅꯦ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤꯅꯦ ꯊꯦꯝꯃꯤꯁꯦ ꯅꯪꯗꯤ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯦ ꯀꯩꯕꯨ ꯈꯨꯝꯗꯣꯏꯅꯣ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ
Imana haibada laik tamba loidabi luhongladi nupa mayumna ai usitkiroi mi mamangda chang tadanaba thawak macha ama tawraga hongsena haiba. Aina somda nangidamak sajai ja leire. Aduga nangna noi magi wada irai laina hoi hain kumibanine. Kaino nang adu gyam soidubo. Imana haido kai aranba yaugeba. Maido nang themine haibasi khangdro. Themba nati asingbado haibani. Noida leire khalo laik tamba loisilakte ne hekta haina doini mayamna. Adu taraga aishu kashu nungair. Ai thabak tawishudi kanamtai maral jadoi leite. Ibani gidine yam sathina komna hingni. Nupadagi sumni ra chabado tungda mangjaba mayam lakani ai. Is kai mangjaba lakdoiba. Kanang khangba thakpa ngamlaroi atopa moina lawjakragena hairaktoini. Ima gambi ngaucha sige ai nang nataba atopa ek pusilakpada. Adogi budi aina su ima dane dada se mabuk yam phai chammi aina hairi khaya doine na hairini. Noi mana du diga ningdri do kaigino. Aina angang oibagi kupthana khangdaba oirini hairini. Mina su hainaba wa amale. Kai hainiba. Chahi thengna yum pandaba wabi doi saruk nangna yum palaga kangkhong chairiba mayam sigi wabiyu na haini. Bason biba hiba mayam gi manakta leisiladi soire. Nang loi soire ko. As ko kangaurida. Amana ma hai amana chumi hai. Khangdre amana mulali hai ko loi ngaure hai sinai. Angang dugi mataududa themdramakti yararoi khanduna magi chahi gi leisaba experience to thadarage matago moi them tawrei. Bebia kai ko no nangse yam nungsiba inakta da sum lehaningba nangaba leiradi ai nungaibagi nungaiba ngaktan usopki kha khraba suktani phawne nangi nanakta charadi thum trik thum doi mal uff khabane ai di chaba hite du usopki suktani chabasu aikhoida leirakanda nangi dadana tambidoini ai leirisidi hoyai aikhoi inatki oibase chaba hijinba pharin wa ma de haibigeo chelaga kuina phadokna leibase imung manungna yaningde haina hekta thugaiba ngamdoini kumain thugai doiba aina di nang nungsibanina yum hek thorakpaga noiromda nang uningbai laktoin nangna su lakhaningoi lakhaningdoini aigi college ka se hangat handa thendok thenjin tawhandoini uniform do sethalaga to nangna pamliba adudo ibani chelaga phadokna leirini dana leikai mi wangang nabi mayam amana noi yumda mit naina de kaina pau tamsilaga nangasi phondoini adai nang narani aishu nungairara sauningdana leikai mi do thitlani warake khallaga aduda dum ai phattaba tarani phatti khangadi yumna mu pamoidoini ko achumbani adai mi wangang nabi duna phaba sarga aidi thabak ama tobanina aigi nupi ama sembina basilakadoini adai dine ai igar kadoi male nupa ithantani poiba isa thabak tawi ima ipagi maral su kairaga chabada luir luhongba luiraga nangna graduate tek tamba loisilaga thabak macha ma hapna basu makhoina dum sinjarakani adu oidi noi ma hoina pami dudi adum phangoidro chummine dada aduna wakhal muna khaluko noi mana kona hongsi haido nang yaningde haido ai budi nang nungsibanina punchi chupa yo sungai doineba adudi smain torsidda dada hek yum thorpagane amuk chenjalasira aina phabane mukhairdi kamdoba nangda thorako ai thanta yumdei thorki makhoina phadoknage hairasune ai kuina phadokpa ngamloina ningai tawgi lakpa makhol thokta noklaga wahaidu dane ta ninglamba